Rohitsu Puspagi message adu reply piraklami. Kaileragi Puspa. Kaino mangge tawani. Kaino dum hango. Puspa makatarai. Nangi khangnaba leibro. Rohit Puspagi wahangduda noklaga khumai. Kaino nangna adu hangiduna. Kaidorage amo. Yari wa mo koi tuktana leernu. Ai nangis khumlo. Hoini leite adu kaidorage ba. Ho adudi yari nang hausi kaida leike. Yumda lei aibudi kaidorage. Puspa Rohit ki message adu sin tawraga ngahak tumina lei. Puspa na Joyce da onsinduna harai. Oi nupi sigi photo se thajinkrage ko. Joyce na nang thok tawro ai dum yenge. Tanu sunok laga media deko nupa phangki tore. Yam tu gachai adumaina haino me haina deva. Puspa Rohit da Joyce ki photo adu fathajali. Rohit su Puspa na tharkliba photo adu thintaba tawdana yengi aduga harai. Kaino kanano sibo. Ekhoi manabini mapunsigi nupa amta koi jaraktre nupa phangdreba nangamta koi biyo. Joyce na oya kaino nupi hemandro adudi ai sekta phongnu yonbaneba. Puspa na haibadu voice message oibana haiba kudimak tanu na ngangba Joyce na ngangba singdu Rohit na takiba message aduda loini yaukirami. Rohit voice message adu tari aduga noi. Kaino maisibo. Rohit amu voice message sari. Kaino Puspa nangna haisibo gyan gamta tadre. Oh ikhoi manabise nanga khangnaro haiba. Yahadaba yaroi. Imanabise aini yahalabani yam phabani. Nang supari dudi aduna khangnaro. My number do pirake pau phaunaro ko. Imai kaino thumandro. Athai nupiga manadabani ikhoi manabise nangna hai khudi nungsibai matangdadi ne zero knowledge ni. Khangdi se nanga koinaro ko. Nang suba Puspa bema. Khangdi audio message thazalo. Asi hairaga Joyce ki number adu Rohit da pi. Hoi ai jibako. Hoi yare ai thami nang message thazalo ko. Hoi. Rohit Puspa na pirakhiba number aduda message thazili. Hai. Joyce ki mobile aduda notification ama laami. Puspa na Rohit le yengo. Joyce magi mobile adu hangduna yengi. WhatsApp da unknown number amana hi na message sarami. Number khangde. Kadaino. Ase haraga number adu yengi. Puspa na ayapang Rohit ni se message thazilo nang namo. Kaino tanli. Tanu na oh yare pakpathabaksu khrakataw na siba. Yam pamdaba sarnu ko nagun khangi. Joyce ani tu na ngangmandana message adu reply halami. Hello kana. Puspa message send tawdena. Pili ngayo may nahanjaraksani. Rohit su Joyce ki message adu uraduna reply halami. Joyce natro. Mani nang Rohit. Mani ay Rohit. Oh. Adu kaino nupa phangde ai sibu kamai tawrino. Joyce message adu yengi aduga Puspa da muni ngai. Magi mityengduda tanuna mo. Kaidorage mo. Asi haraga Joyce ki phone adu yengi aduga hauna noklai. Puspa di every da video ama yenglaga lerambani. Tanuna kana noklakpaduda fat ontholai. Joyce na Puspa da muna yengduna lerambadu ubada Puspa na kaino no engin toidubo. Kaino Joyce chadu ku yengi sina engonda. Aduga kaino tanuna na no iduna. Tanuna yengo magi phone se. Asi haraga kana noklai. Puspa Joyce ki phone du yengi. Masu ure Rohit na tharakliba message adu masu nokmi harai. Sikidorage. Nai ko nai haisini.
Rohitki message adu reply halami. Kanana haibaduna yam hainadi nupa phangdaba kaina. Aidi Puspa na haibaduda haibani. Saunu khangdabaini. Puspa haibi lampraibi do. Adu kay haidunu khangdre. Puspa na di kay kay numyam hari. Aingonda suhari. Adu kamay dawano. Joyce di Rohit ki photo do ngasay na ukibadagi Rohit po pamba pokrabani. Crafting na hari. Kaino, nupanang na haidana nupi na haigadro. Hoy, adubudi ay na haibadi nanggiwa ma yaya de hebdo. Joyce ngihakti tumina lay aduga hari. Ay di khangdi Puspa na haibadu yari nanggiwa di khangdi. Ay di nupa ko raktabani na kay kay haiduna haibasu kemda khangdi. Harisinadi adudi nasana yari ko. Asi haraga emoji ma tharai. Hoy, fori. Ado ay ngihak lerga tharake. Ay kauri thabam de chalukige. Hoy. Thame ko ai. Asi haraga Rohit tu off laiki. Tanuna is thawi komidi. Joyce na yari yari ay tume. Asi haraga phaijup chingkhatki. Puspa na ay khusi tumasi yari pungse thenge ba. Asi haraga ani dusu tumba changai. Thadolembi nitin da hanchanjin call dawi. Adubu nitin di Thadolembi ki call adu receive taramde. Thadolembi machin sonjay. Kainu mana fanachin mathabak tawrasu chalasu adum di harambani. Ngasi kay na tawrise fanati yami. Thadolembi phone adu magi phamungda thanamlaga mapanda thoglai. Somdadi anidu nungsinaba haugalakpagi haunabi 24-hour call ga thamnada kai wari kana sanari. Yari bungo ay tumaini ka tawjadi khangaba. Yai kumbana khanjiri bema Jessica na asing manida yai nangna buti haujiksu khalamkhini. Aise Jessica na koibini na nupi aina ta henjinbo ina tordana nupani sibo. Kaino nupani kay hayo haino. Nupi aina da huraga adum lay. Unabasu aina adum hai. Nong bata nangna koiba bubigi haiba wahise. Amuk pawe hek haide me. Adugi ore. Adugi bu kailam de janinge. Ay hek da bubigi ino. Ayo kaide janinge. Ihazare erikpa. Erikpa kai ki adanoba. Oh khangzari. Osingba haigumdana. Ahengsi kuruse kaide janinge nangbo. Dunyam bileski napiga makat makalyam hobado. Pazay hayi manabina. Muy miyam chatnabagi photo yam thagane. Aduda chatlusi dayay. Hoy chatlusi. Numit adu hawkre yay komba wakhal nungaina Jessica ga unarani khanduna haina kiba matam ngaingamda pung adu hanjin yengjeduna matam mabu ngairi. Somdana Jessica su nongan badagi kethadana makeup tawya batawraga matam ngairi. Haina kibagi matam adu yorokduna makoi ani su Dunyam bilestana kaptharai lambidani. Dayay nangna ise nuksibi yautriba khangdebo. Aina da hubo ina tawlairi. Yay kombana kaino jese nang haidibo. Aikhoini nuksina ise punchiki nang aigi oiba lambida chapminage khanduna aina nambu nuksibani. Wahaidu tabada Jessica maithongna momon tawjay. Dayay asingbagiro. Yay komba khanghaudana Jessica kutu tap lawna pari aduga hari. Jessie ngasi aina pairiba khutse punchiki aigi oigi khana pairabani. Ai nangbu thamoisina nungsi. Dayay asi haiduna mamituna yay kombabu nungsi nengjarai. Wahay amata hainadana anidu
Tuniam Bilis Orakri. Makoi Anisu, Jana Balera Pusindu, Karajaraga, Jessibu, Photo Nambia Namlaga, Mahimda Mukhalami. Yaikomba, Jessibu Mahimda Tambiramle, Jessica na. Dayai, Pajanas Luka, Yamiobaga, Koltaro. Oi, Jogo Nangsu. Asi Haiduna, Masumim Lomda, Gari du Thoudam Chakri. Nitin Gifo Laprahaina, Ying Jeremy, Adubu, Kol Adulamde, Thoudam Wakalda, Kanjeremy. Kainumana, Kolgato Trisabo. Nitin, Mamana Singa, Koibacha Galami, Phone Dusu, Hanayin Lude. Wari Haiduna, Yak Hipagatum Takirami. Thoudam phone Amuktaslami, Ahan Batawudade, Nitin, Call Adupire Amde, Anirak Subada, Call Adupire Ami, Nitin Sauna. Kaino, get active for Tabasida, Call Hunjin Toisna, Kahagano. Wahidu Tabada, Thadoidi, Yamnungai Jeramde, Thadoi Tapna. Maslaidiki call Dorpani, Paitragino. Aining a sideki, Nangi call Big Iri. No wonder in a cold or Pungai Haikibro. Imana Butabugivari, Potargi, Gedoalige. Kainu dati, Nang sea, Nangi Boy said. I wonder, Karino might have lake. Aina Kari land Krugge. Yari, Neto Potagi, Nangi of Shinabida, Torcano. Wahidu Tabada, Thoudam Bibi Takibakangode. Hello? I do a lawyer. Nitin Harpani, Thoudam B, Wahagatuna, Maya Ducatopaga, Call Aduka Kirami. Call Adu Amukanatarami, Adubu, Sis of Hierarchy. Thoudam B, Tafon Kangraduna, Pena Capjerami. Kainumana, who leave my tosibo. I never saw Kibagino. Mana Ibu, Sumaina Biriba. I got it all. I never wonder, Karilan Kibagino. Asukan Bawahi. Asi Haiduna, Nuaitana Pamdunale. Yaikomba, Mayum Hegelboga, called Dojere. Nupi Edusu, Naiduna Labogum, called Jetbaga Baikale. Jessica na. Dayai. Oh. As Kukumse, Yorabo. You make Yobogani, no one done called Dorisi. A simba. Oi. Anidu, what he can nungari. Somdena Thoudam Numidangi Matam Yorduna, Nitinda, call Amuktojrami. Adubu Jiksu, phone of Layam Badida, Amuksu, Wakalunga Jeramde, Wakal the Kalai. Ain in a Budum Shijaba, Kanjaba Sisu, Nang Apu Mirabako, Marang the Ledro, Nanga Ikanumshina, or his son Rambato. I kikari ira Lebanano, Nang Apu Waliva. Punsi, Nang Ekilabakta, Kaributam Namiba. I guess Unshijaba Magna. I will be able to my city. I hear worry. Wakaladu, Kana capture me, Thadoidi. Somdana Yakumbana. Jessia, Tumasatani Pungsi. Jessica na. Oi Daya, Tumasi. Odidi Ponsi, Bayogua, Tamkinugua. Tamuye. Thoudam Bidi, a hing adutum Tabayada, a hing adulen Jeremy.